ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯅꯨꯡꯁꯤꯕꯒꯤ ꯂꯪꯂꯥ ꯂꯤꯂꯥ ꯑꯁꯤꯗ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡ ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯈꯣꯟꯖꯦꯜꯗ ꯐꯩꯔꯣꯏꯖꯝ ꯗꯥꯐꯤꯅꯤ, ꯃꯅꯤ ꯂꯩꯃꯒꯤ ꯈꯣꯟꯖꯦꯜꯗ ꯇꯈꯦꯜꯂꯝꯕꯝ ꯄꯦꯅꯤ, ꯏꯕꯣꯆꯧꯕꯒꯤ ꯈꯣꯟꯖꯦꯜꯗ ꯀꯦ ꯆꯤꯡꯈꯩꯉꯥꯟꯕ, ꯌꯣꯍꯦꯟꯕ ꯇꯣꯝꯕ ꯃꯩꯇꯩ, ꯁꯅꯥꯌꯥꯏꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯅꯨꯍꯔ ꯃꯌꯨꯝ ꯍꯔꯤꯁꯣꯔ ꯁꯔꯃ, ꯏꯕꯦꯝꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯍꯩꯕꯝ ꯁꯀꯨꯟꯇꯂꯥ ꯑꯃꯗꯤ ꯊꯧꯔꯥꯅꯤ ꯃꯜꯂꯤꯀꯥꯒꯤ ꯈꯣꯟꯖꯦꯜꯗ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯌꯥꯏꯐꯕꯤ꯫ ꯂꯤꯂꯥ ꯑꯁꯤ ꯁꯂꯥꯏ ꯁꯛꯇꯝ ꯂꯥꯡꯕ ꯀꯥꯡꯂꯨꯞ ꯍꯧꯕꯝ ꯃꯔꯛ ꯏꯔꯣꯝ ꯂꯩꯀꯥꯏꯒꯤ ꯂꯤꯂꯥ ꯀꯥꯡꯕꯨꯅ ꯁꯥꯟꯅꯕ ꯔꯦꯗꯤꯑꯣ ꯂꯤꯂꯥꯅꯤ꯫ ꯂꯤꯂꯥ ꯑꯁꯤꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯇꯣꯟꯖꯝ ꯄ꯭ꯔꯤꯌꯣꯕ꯭ꯔꯇ, ꯂꯤꯂꯥ ꯏꯕ ꯕꯤꯃꯣꯜꯆꯟꯗ꯭ꯔ ꯃꯉꯥꯡꯆꯥ, ꯂꯤꯂꯥ ꯄꯨꯊꯣꯛꯄ ꯁꯟꯖꯤꯠ ꯁꯥꯏꯈꯣꯝ꯫ ꯂꯧꯕꯤꯔꯁꯤ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯅꯨꯡꯁꯤꯕꯒꯤ ꯂꯪꯂꯥ꯫ Your attention, please. Please do not smoke in the terminal building. Mani Leima, nangdi imana lawga lakani haidai. Hoi iche laktoine. Imadi kari kari hotnari. Nungthil bazarda collection chati hai. Adu iche ningo iche gi imadi. Aigi ima. Mani Leima, aigi ima do lairamba yai. Lairamda basu yai. Hairisibu iche. Aina gyan tarakpa mikuptagi. Imagi minungsi thaujal ai phanglaktri. Aigidi. Aibu pokpiriba ipana pumnamakni. Mitna uba isorsu mahakni Mani Leima. Iche imado hingli haiba natraga sikre haiba phau ngasi phau khangkidrabo. Mani Leima, isedi pakhum phangloidaba wahang khak hangdi. Delhi University dagi ngasita iramdamgi leimai sida ahanbo ina leplaba mikupsida awhaba wari sagumsida adugi sarukne imado kada yaurage amukta hangone. Hoi iche ai call tawkhige. Hello, Bema. Ima kai yaurage? Ima se kwa kathengi traffic point da palini he nangbo. Haima kai daurage haisibo? Oh, mogi CM do sangabagi ne bra kaino ma chakane na tauri adugi lambi ngak thingli ima yaurani thammo tham. Hoi ima. Ado iche ningo aina yamna ngakpa amadi laiye. Karino hayo? Ichega ibanigi mingse ichegi na ningo leima. Hoi. Aduga aigi na Mani Leima. Mingsiga hairadi ibani se ichil inaw mandrane. Adubu ibani gi marakta khenaba madi lai. Kari lairiba iche? Aina aikhogi traditional dress pu pamjai. Aduga nangna nongchuplongi phije chakchana khare hena ngaujai. Masisu piklingai degi sum haina khiba. Aingonda disina bu hena comfortable oibra na khalle. Isamaki state ta minority taraklaba aikhoidi. Aikhogi chana lonchat phije chakcha se khara ngakna chatkadabani Mani Leima. Hi, Bema. Mama. Isadi ma ngai bodon thok na waram lani. Lao chalasi. Hoi ima. Ima. How? Iche se Delhi University gi ai senior ne. Ha. Maming na ningo leima kawe. Kariya. Ningo leima. Mingsiam na nungsiye. Isabu kadai dagi no. Ima, ai kaisampa thoksam lekai dagi ne. Kanana loba laktoino. Baba na lakani ye. Baba na lakani haiba. Mama di yauro idro. Ima, aigidi ima lai kidreda. Oh, sorry. Ado ima na drop torambadi yabro. Ima, baba na warokini. Ai baba ngak thangai jaukige. Okay. Adudi khona unarasi. Mama khoi chalukige ko. Hoi ima. Mani Leima. Ima si thabag yamin he nangbo. Hankibada Mani kuma je lori. Pena shopping ju changadabani. Chalasi lawai Bema. Bema, mama chalukige ko. Phani ma. Iche akhoi amuk chatlam lage yum hek yaubaga call torake ko. Hoi. Horen kauni ko. Kauro ye iche. Karigino. Ngasi. Mani Leimagi ima buhura. Aigi thamoida. Asuk nungnang pokli basiba. Aigi su. Aigi apokpi ima adu lairam labadi. Ngas. Mani Leimana phangliba. Harau minok tamlibagi minok se. Aigi su saruk tunglam gani ko.
ꯅꯤꯡꯉꯣꯜ ꯏꯃꯥ ꯕꯕꯥ ꯏꯆꯥ ꯀꯩꯗꯧꯔꯒꯦ ꯕꯕꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯆꯠꯅꯕ ꯇꯧꯁꯤ ꯅꯪꯒꯤ ꯄꯣꯠ ꯆꯩꯁꯦ ꯄꯥꯏꯔꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯕꯕꯥ ꯍꯜꯂꯣ ꯇꯥꯃꯣ ꯌꯣꯍꯦꯟꯕ ꯏꯅꯥꯎꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯥꯏꯅꯦ ꯉꯁꯤ ꯆꯦꯛ ꯏꯔꯒꯗꯧꯕ ꯅꯠꯇ꯭ꯔꯣ ꯑꯁ 30% ꯈꯛꯇꯅꯤꯗ ꯏꯗꯧꯔꯤꯁꯦ ꯇꯥꯃꯣ ꯈꯪꯗꯦ ꯈꯪꯗꯦ ꯌꯣꯍꯦꯟꯕ ꯍꯟꯗꯛꯇꯤ ꯑꯩꯒꯤꯗꯣ ꯁꯣꯏꯍꯟꯕ ꯌꯥꯗꯦꯀꯣ ꯑꯁ ꯇꯥꯃꯣ ꯍꯟꯗꯛꯇꯤ ꯉꯝꯒꯗꯧꯕ ꯃꯥꯟꯗꯦ ꯑꯗꯣ ꯃꯊꯪ ꯏꯕꯗ ꯑꯣꯏꯅ ꯄꯤꯊꯣꯛꯅꯕ ꯍꯣꯠꯅꯖꯔꯒꯦ ꯇꯥꯃꯣ ꯍꯣꯏ ꯌꯣꯍꯦꯟꯕ ꯑꯩꯅ ꯃꯊꯪ ꯃꯊꯪ ꯉꯥꯏꯗꯅ ꯉꯥꯏꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤꯅꯦ ꯌꯨꯝ ꯑꯗꯨꯗ ꯑꯈꯥꯛ ꯑꯔꯥꯎ ꯃꯈꯣꯜꯒ ꯇꯥꯅꯤꯡꯂꯕꯅꯤꯅꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧ ꯌꯣꯍꯦꯟꯕ ꯇꯥꯃꯣ ꯑꯩꯒꯤꯁꯦ ꯑꯇꯩꯒꯤꯁꯨ ꯌꯣꯍꯦꯟꯕ ꯅꯪꯒꯤ ꯑꯇꯩ ꯑꯇꯩꯒꯤꯗꯣ ꯀꯣꯜꯂꯨ ꯑꯩꯒꯤꯗꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯔꯣꯏꯕꯅꯤ ꯑꯩ ꯊꯝꯃꯦ ꯐꯪꯒꯗꯧꯔꯤꯕ ꯄꯩꯁꯥꯅ ꯍꯩꯀ꯭ꯔꯨ ꯃꯅꯥꯗ ꯌꯣꯟꯕ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯃꯁꯤꯗ ꯁꯨꯗ꯭ꯔꯒ ꯐꯒꯗꯕꯅꯤꯗ ꯍꯥꯏ ꯕꯦꯝꯍꯜ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯃꯣꯏ ꯕꯕꯥ ꯇꯥꯔꯦ ꯏꯁꯤꯡꯗꯣ ꯒ꯭ꯂꯥꯁ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯏꯆꯥ ꯃꯅꯤ ꯂꯩꯃꯁꯨ ꯑꯃꯨꯛ ꯆꯪꯒꯦ ꯍꯥꯏꯔꯛꯂꯅꯤ ꯍꯟꯗꯛ ꯆꯪꯈꯤꯕꯗꯗꯤ ꯃꯥꯒꯤ ꯀꯣꯆꯤꯡꯁꯨ ꯍꯧꯒꯦ ꯍꯥꯏꯔꯛꯂꯅꯤ ꯂꯨꯄꯥ ꯂꯥꯛ 35 ꯆꯣꯝꯂꯞ ꯄꯤꯊꯣꯛꯈ꯭ꯔꯕꯗꯤ ꯑꯁ ꯑꯩ ꯋꯥꯈꯜꯒ ꯑꯃꯠꯇ ꯊꯣꯛꯑꯣꯏꯗꯧꯔꯤꯗ ꯇꯧꯔꯤ ꯊꯕꯛꯁꯦ ꯃꯣꯏ ꯕꯕꯥ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯖꯔꯤ ꯀꯗꯥꯏ ꯉꯁꯤꯁꯤꯕꯨ ꯆꯦꯛ 이니 ꯍꯥꯏꯕꯗꯥꯏꯅ ꯍꯩꯃ ꯆꯦꯛ 이름ꯗꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯪꯕ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯈꯨꯝꯅꯤꯡꯗ꯭ꯔꯕ ꯖꯥꯠꯂꯣ ꯑꯁ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯏꯕꯦꯝꯃ ꯍꯟꯗꯛꯇꯤꯅꯦ ꯁꯦꯟꯒꯤ ꯗꯔꯀꯥꯔꯃꯛꯇꯅꯤ ꯏꯆꯥ ꯃꯅꯤ ꯂꯩꯃꯒꯤ ꯍꯣꯁꯇꯦꯜꯒꯤ ꯀꯣꯆꯤꯡꯒꯤ ꯕꯤꯟ ꯐꯪꯂꯒ ꯄꯤꯅꯤ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯄꯤꯈꯤꯕ ꯑꯩꯒꯤ ꯁꯦꯟꯖꯥ ꯈꯪꯗ꯭ꯔꯦꯗ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯕꯥꯠ ꯉꯥꯛꯂꯝꯕ ꯂꯤꯛ ꯂꯩꯗꯨꯁꯨ ꯍꯟꯗꯣꯛꯍꯟꯅꯤꯡꯉꯤ ꯆꯦꯛꯇꯣ ꯄꯨꯔꯛꯑꯒ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯒꯦ ꯀꯔꯤ ꯅꯪꯅ ꯊꯣꯛꯄ ꯁꯤꯜꯂꯣꯀꯣ ꯌꯥꯔꯕꯣ ꯀꯔꯤꯅꯣ ꯃꯣꯏ ꯕꯕꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯃꯃꯥꯡꯒꯤꯗꯨꯁꯨ ꯏꯆꯦ ꯂꯥꯏꯌꯦꯡꯕꯗ ꯄꯨꯂꯞ ꯊꯥꯗꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯗ ꯑꯩ ꯀꯔꯤ ꯍꯥꯏꯈꯤꯕꯒꯦ ꯀꯔꯤꯕꯨ ꯍꯥꯏꯈꯤꯕꯒꯦꯕ ꯑꯩ ꯏꯪꯈꯣꯜ ꯃꯆꯥ ꯑꯃ ꯂꯩꯕꯤꯔꯦ ꯌꯨꯝꯁꯨ ꯁꯥꯕꯤꯔꯦ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯔꯥ ꯑꯃꯃꯝ ꯄꯤꯖꯔꯤ ꯁꯦꯟ ꯈꯔꯁꯨ ꯅꯈꯨꯠꯇ ꯁꯤꯟꯅꯔꯒ ꯁꯦꯟꯗꯣꯏ ꯆꯥꯍꯜꯂꯤ ꯅꯆꯥꯁꯨ ꯗꯦꯜꯂꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯔꯤ ꯍꯥꯏꯕꯗꯨꯅꯗꯤꯅꯦ ꯌꯥꯔꯣꯏꯀꯣ ꯁꯦꯟ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯅꯪ ꯍꯥꯏꯁꯤꯅꯤꯀꯣ ꯅꯪ ꯄꯨꯟꯁꯤꯁꯦ ꯅꯪꯉꯣꯟꯗ ꯂꯩꯔꯒ ꯈꯨꯌꯥꯠꯇꯨ ꯁꯤꯠꯅ ꯍꯤꯡꯒꯅꯤ 이닝 이카 ꯇꯝꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯏꯄꯨꯔꯣꯏꯕꯅ ꯐꯪꯂꯛꯄ ꯁꯦꯜ ꯐꯥꯎꯕ 이닝 ꯇꯝꯅ ꯁꯤꯖꯤꯟꯅꯕ ꯐꯪꯗ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯨꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯒꯦ ꯁꯦꯟ ꯈꯖꯤꯛꯇꯪ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤꯅ ꯂꯥꯟꯃꯩ ꯆꯥꯛꯄꯒꯨꯝ ꯃꯥꯏꯀꯩ ꯈꯨꯗꯤꯡꯒꯤ ꯁꯟꯗꯣꯛꯈ꯭ꯔꯦ ꯀꯔꯤ ꯁꯦ ꯍꯧꯖꯤꯛ ꯇꯥꯃꯣ ꯅꯤꯃꯥꯏꯗꯣ ꯃꯥꯒꯤ ꯂꯥꯛ 35ꯗꯨꯁꯨ ꯄꯨꯂꯞ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯀꯔꯤ ꯍꯥꯏꯕ ꯃꯆꯤꯠ ꯃꯌꯥꯝꯁꯤꯒ ꯄꯨꯁꯜꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧ ꯂꯥꯛ 55ꯗꯤ ꯁꯤꯡꯗꯕ ꯌꯥꯔꯣꯏꯗꯧꯔꯤꯑꯕ ꯅꯠꯇꯦ ꯌꯥꯝ ꯁꯥꯕ ꯃꯁꯤꯗ ꯂꯦꯝꯍꯧꯒꯗꯧꯔꯤꯕꯁꯦ ꯀꯌꯥꯅꯣ ꯍꯥꯏꯕ ꯃꯣꯏ ꯕꯕꯥ ꯏꯔꯛꯀꯗꯧꯔꯤꯕꯁꯤꯅ ꯀꯌꯥꯅꯣ 30% ꯀꯔꯤ ꯂꯨꯄꯥ ꯂꯥꯛ 65 ꯈꯛ ꯑꯁ ꯌꯥꯔꯔꯣꯏꯗ ꯑꯗꯨꯗꯤ ꯁꯦ ꯑꯩ ꯀꯣꯛ ꯌꯥꯝꯅ ꯉꯥꯎꯏꯁꯦ ꯁꯦ ꯏꯁꯤꯡꯗꯣ ꯒꯤꯂꯥꯁ ꯑꯝꯇꯒ ꯂꯧꯖꯣ ꯍꯣꯏ 이비엠아 मनी लेमा नंगु ताब्रो ताये इमा है नपागी इसिंग गिलास अमता पुथोराव है होय इमा अस करिनोने अइना हौजिक तौगदौरिबसिबो बाबा इसिंग कदाई नते पुनमक सिंगजे पिथोखरबदी करिनो मे खोइना तहौगदौरिबसिबो इमा बाबा आइदि नोइगे लैबा लैतबा खंगदेको इबिएमा हंदक आइना यावगदौरिबा कोचिंग सेंटर असे इंडिया की बेस्ट ऑफ द बेस्ट नि दिल्ली की बाजीराव एंड रेड्डी IS इंस्टीट्यूट हाइबसिनी इमा आइदि यारोइको से लैते गाइना तोपा होय बेबिएमा इपागी बेमा नंगिदो अखोइना तमहलोय हाइबा नतेने होय बाबा लाकतौरिबा सेंफमजिगा चटकदबगी मखोंग थांगतुना लेबा मयामसे अनिसिगी खन्नबगी वानिने बाबा मदु ओइना खंगबा नतिये इबिएमा मखा ताना इहै तमनबगीदमक अफबा यूनिवर्सिटी अमदा तमहनबिरे इहै तमना कम्पिटिटिव एग्जाम अमा थेंगनबा हाइबसे आइगी इथौनि बाबा इमा आइदि यारो हाइसनिको होय बेबिएमा ngaiko मोय बाबा वाटलिबा सेनफम मदुदी खनबा मतमदम इरकदोइनो मदो अइना हाइबा ngamba nateको करी स्टेट सिगी हौजिक लैरिबा फिबम सिदा कनाना करी हाइबा ngमगदोइनो
ꯅꯣꯏꯅ ꯇꯧꯔꯤꯕꯁꯤꯗꯤ ꯑꯩ ꯂꯩ ꯃꯈꯥ ꯇꯝꯃꯨꯔꯅꯨ ꯁꯤꯅꯤꯅꯦ ꯏꯃꯥ ꯑꯩ ꯃꯈꯥ ꯇꯝꯃꯨꯔꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔ ꯏꯃꯥ ꯏꯁꯦ ꯉꯥꯏꯈꯣꯅꯦ ꯏꯆꯥꯗ ꯀꯅꯥꯅ ꯆꯠꯂꯅꯨ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯔꯅꯨꯅ ꯍꯥꯏꯈ꯭ꯔꯕꯒꯦ ꯕꯖꯥꯔꯗ ꯊꯥꯗꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤꯗꯗꯤ ꯁꯣꯛꯄꯤꯒꯅꯨ ꯍꯥꯏꯕꯁꯨ ꯍꯦꯛꯇ ꯃꯌꯥꯗꯕ ꯍꯦꯛꯇ ꯂꯥꯝꯁꯤꯜꯂꯛꯏ ꯍꯣ ꯃꯍꯧꯁꯥꯗꯤꯅꯦ ꯑꯩꯈꯣꯏꯗ ꯂꯂꯣꯟꯕꯤꯁꯤꯡꯗꯨꯅ ꯄꯨꯖꯒꯦ ꯍꯥꯏꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯕꯗꯣ ꯍꯧꯖꯤꯛꯁꯤꯅꯅꯦ ꯑꯩꯈꯣꯏꯅ ꯏꯈꯨꯠꯁꯤꯗ ꯁꯦꯟ ꯀꯣꯛꯊꯣꯡ ꯑꯃ ꯄꯥꯏꯔꯒꯅꯦ ꯄꯨꯕꯤꯌꯨ ꯍꯥꯏꯗꯅ ꯏꯀꯣꯛ ꯑꯁꯤ ꯅꯣꯜꯂꯦ ꯅꯠꯇꯦ ꯃꯁꯤꯗꯕꯨ ꯈꯨꯠꯇ ꯁꯦꯜ ꯑꯃꯠꯇ ꯄꯥꯏꯗꯅ ꯀꯔꯝ ꯍꯥꯏꯅ ꯕꯖꯥꯔ ꯊꯣꯛꯀꯗꯣꯏꯅꯣ ꯃꯤ ꯇꯣ ꯑꯝꯇ ꯆꯠꯂꯨꯔꯅꯨ ꯇꯣ ꯍꯣꯏ ꯕꯨꯡꯉꯣ ꯅꯪꯒꯤ ꯅꯣꯡꯒꯤ ꯁꯨꯡꯆꯨ ꯆꯨꯗꯅꯅꯦ ꯃꯪꯂꯒꯗ ꯇꯣꯛꯄ ꯊꯤꯀꯥꯒꯤ ꯕꯤꯜꯗꯣ ꯃꯗꯨꯗꯒꯤꯗꯤꯅꯦ ꯑꯩꯒꯤ ꯅꯨꯡꯇꯤꯒꯤ ꯕꯖꯥꯔꯗꯒꯤ ꯂꯥꯛꯂꯤꯕ ꯁꯦꯟꯐꯝ ꯑꯗꯨꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯍꯦꯟꯈ꯭ꯔꯕꯖꯥꯠꯅꯤ ꯕꯕꯥ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯏꯍꯩ ꯇꯝꯃꯛꯄꯒꯤ ꯁꯦꯟꯐꯝ ꯑꯌꯥꯝꯕꯗꯤ ꯏꯃꯥꯅ ꯄꯨꯊꯣꯛꯄꯤꯕ ꯉꯥꯛꯇꯅꯦ ꯏꯃꯥ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯃꯁꯤꯁꯨ ꯃꯃꯥꯒꯤ ꯃꯆꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯀꯩꯅꯣ ꯃꯥ ꯉꯥꯡꯉꯤꯁꯤ ꯕꯦꯝꯍꯜ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯌꯨꯝ ꯂꯩꯅ ꯅꯈꯣꯏꯒꯤꯗꯃꯛ ꯍꯣꯠꯅꯗꯨꯅꯇ ꯂꯥꯛꯂꯕ ꯑꯩꯁꯦ ꯂꯥꯜꯂꯕ ꯃꯤ ꯑꯃꯒꯨꯝ ꯅꯃꯥ ꯅꯆꯥꯅ ꯎꯕꯗꯣ ꯃꯗꯨ ꯇꯧꯒꯅꯨ ꯃꯣꯏ ꯕꯕꯥ ꯃꯇꯝ ꯈꯔꯗꯪ ꯁꯨꯇꯤ ꯊꯣꯛꯂꯛꯄꯁꯤꯗ ꯏꯃꯨꯡꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯦ ꯑꯩꯕꯨ ꯎꯍꯟꯕꯤꯗꯕꯅ ꯍꯦꯟꯅ ꯐꯩ ꯏꯕꯦꯝꯃ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯈꯪꯁꯤꯜ ꯎꯁꯤꯟꯕꯒꯤ ꯀꯥꯟꯅꯕꯁꯨ ꯃꯔꯩꯕꯅꯤꯀꯣ ꯀꯔꯤꯅꯣꯅꯦ ꯇꯧꯗꯣꯏꯁꯤꯕꯨ ꯍꯧꯖꯤꯛ ꯇꯥꯟꯖꯥꯁꯤꯗ ꯀꯅꯥꯅꯣꯅꯦ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ ꯍꯜꯂꯣ ꯇꯥꯃꯣ ꯉꯁꯤ ꯈꯔ ꯏꯔꯅꯤ ꯍꯥꯏ ꯑꯩ ꯂꯧꯕꯒ ꯑꯃꯇ ꯆꯠꯇ꯭ꯔꯤꯗ ꯇꯥꯃꯣ ꯌꯣꯍꯦꯟꯕ ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕꯁꯦ ꯅꯪ ꯉꯁꯤꯗꯤ ꯂꯧꯕ ꯆꯠꯂꯨꯔꯅꯣꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯔꯤ ꯂꯩꯔꯤꯒꯦ ꯇꯥꯃꯣ ꯀꯩꯗꯧꯔ ꯆꯠꯅꯨꯅꯤ ꯏꯕꯦꯝꯃ ꯌꯣꯍꯦꯟꯕ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯔꯀꯥꯔꯅ ꯕ꯭ꯂꯦꯛꯂꯤꯁ ꯇꯧꯕ ꯀꯟꯇ꯭ꯔꯦꯛꯇꯔ ꯈꯔꯒꯤ ꯃꯃꯤꯡ ꯊꯣꯛꯏꯅꯦ ꯃꯗꯨꯗ ꯌꯥꯝꯅꯁꯨ ꯌꯥꯎꯔꯤꯅꯦ ꯌꯣꯍꯦꯟꯕ ꯃꯣꯏ ꯕꯕꯥ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯇꯥꯔꯤꯕ ꯃꯣꯏ ꯕꯕꯥ ꯀꯔꯤ ꯄꯥꯎꯅꯣ ꯃꯤ ꯇꯥꯔꯤꯕꯣ ꯍꯥ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯦꯛꯇꯔꯗꯣ ꯕ꯭ꯂꯦꯛ ꯂꯤꯁ ꯇꯧꯕꯗ ꯌꯥꯎꯔꯦꯌꯦ ꯀꯔꯤ ꯍꯥꯏꯕ ꯃꯗꯨꯗ ꯑꯩꯒꯤ ꯆꯦꯛꯇꯣ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯣꯏ ꯕꯕꯥ ꯌꯨꯝꯁꯤꯕꯨ ꯀꯅꯥꯃꯠꯇ ꯂꯩꯇꯕ ꯖꯥꯠꯂꯅꯦ ꯇꯥꯏꯕꯣꯆꯧ ꯍꯣ ꯇꯥꯏꯕꯣꯆꯧ ꯗꯨꯀꯥꯟ ꯊꯣꯛꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯩꯃꯥ ꯏꯃꯥ ꯊꯧꯔꯥꯅꯤ ꯍꯋꯥꯏꯖꯥꯔ ꯌꯣꯜꯂꯨꯕ ꯍꯜꯂꯛꯑꯕꯣ ꯍꯜꯂꯛꯑꯦ ꯅꯣꯏꯒꯤ ꯃꯌꯨꯝ ꯑꯅꯤꯈꯛ ꯈꯥꯛꯂꯛꯄꯅꯤ ꯅꯣꯏ ꯕꯕꯥꯅ ꯍꯋꯥꯏꯖꯥꯔ ꯍꯥꯏꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯂꯩꯀꯥꯏ ꯍꯦꯛ ꯌꯧꯈꯤꯕꯒ ꯑꯃꯠꯇ ꯍꯦꯛ ꯂꯦꯝꯍꯧꯗꯕ ꯉꯁꯤꯅ ꯀꯃꯥꯏ ꯂꯦꯝꯃꯛꯏꯕ ꯍꯣ ꯌꯣꯜꯂꯝꯗꯅ ꯄꯣꯔꯛꯂꯤꯕꯅꯦ ꯅꯣꯏ ꯕꯕꯥꯕꯨ ꯗꯨꯀꯥꯟ ꯊꯣꯛꯈ꯭ꯔꯕꯣ ꯁꯤꯒꯤ ꯁꯦꯜꯁꯤꯗꯤ ꯑꯩ ꯄꯤꯖꯔꯒꯦ ꯏꯃꯥ ꯊꯧꯔꯥꯅꯤ ꯁꯦꯜꯒꯤ ꯋꯥ ꯉꯥꯛ ꯅꯠꯇꯦꯅꯦ ꯅꯤꯡꯉꯣꯜ ꯅꯣꯏ ꯕꯕꯥꯗ ꯀꯔꯤꯅꯣꯃꯇ ꯌꯦꯡꯍꯟꯒꯦ ꯇꯧꯕꯅꯦ ꯑꯩꯕꯨ ꯗꯨꯀꯥꯟꯐꯥꯎ ꯊꯣꯛꯂꯨꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ ꯏꯃꯥ ꯊꯧꯔꯥꯅꯤ ꯀꯔꯤ ꯌꯦꯡꯍꯟꯒꯦ ꯍꯥꯏꯔꯤꯕꯅꯣ ꯀꯩꯁꯨꯕꯨꯗꯤ ꯅꯠꯇꯦꯗ ꯑꯩꯅ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕ ꯆꯠꯂꯤꯕꯁꯤ ꯂꯩ ꯅꯥꯆꯣꯝ ꯑꯃꯒ ꯁꯤꯜꯂꯕꯗꯤ ꯄꯛꯆꯒꯅꯦꯅ ꯅꯣꯏ ꯕꯕꯥꯅ ꯍꯥꯏꯔꯤꯕ ꯉꯁꯤꯗꯤ ꯂꯩ ꯅꯥꯆꯣꯝ ꯆꯤꯟꯕꯁꯤꯗ ꯄꯛꯆꯕ꯭ꯔꯥ ꯌꯦꯡꯍꯟꯒꯦ ꯇꯧꯕꯅꯦ ꯕꯕꯥꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯅ ꯍꯥꯏꯔꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯅꯣꯏ ꯕꯕꯥꯅ ꯍꯥꯏꯔꯗꯤ ꯄꯨꯛꯅꯤꯡꯁꯦ ꯍꯦꯛ ꯂꯨꯝꯃꯤꯗꯅ ꯏꯃꯥ ꯊꯧꯔꯥꯅꯤꯁꯤꯗꯤ ꯏꯍꯦ ꯏꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯏ ꯁꯦ ꯍꯋꯥꯏꯖꯥꯔ ꯃꯌꯣꯝ ꯑꯅꯤꯗꯨꯅꯤ ꯂꯧꯁꯤꯜꯂꯣ ꯍꯣꯏ ꯏꯃꯥ ꯊꯧꯔꯥꯅꯤ ꯁꯤꯅꯅꯦ ꯎ ꯃꯣꯔꯣꯛꯅꯦ ꯅꯤꯡꯉꯣꯜ ꯍꯋꯥꯏꯖꯥꯔꯒ ꯎ ꯃꯣꯔꯣꯛꯀ ꯃꯦꯠꯄꯁꯦ ꯅꯣꯏ ꯕꯕꯥꯗꯤ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯏꯃꯥ ꯊꯧꯔꯥꯅꯤ ꯑꯩ ꯍꯋꯥꯏꯖꯥꯔꯁꯦ ꯆꯥꯛꯈꯨꯝꯗ ꯑꯝꯇ ꯊꯝꯂꯨꯈꯤꯒꯦ ꯑꯗꯣ ꯁꯦꯜꯗꯤ ꯀꯌా ꯇꯥꯔꯒꯦ ꯎ ꯃꯣꯔꯣꯛꯀꯤꯗꯤ ꯄꯤꯔꯛꯑꯅꯣ ꯑꯩꯅ ꯄꯤꯖꯅꯤꯡꯕꯒꯤꯅꯦ ꯍꯋꯥꯏꯖꯥꯔꯒꯤ ꯂꯨꯄꯥ 90ꯗꯪ ꯄꯤꯔꯛꯑꯣ ꯂꯨꯄꯥ 90 ꯍꯥꯏꯕ ꯍꯣꯏ ꯑꯗꯨꯗꯤ ꯏꯃꯥ ꯊꯧꯔꯥꯅꯤ ꯑꯩ ꯁꯦꯜꯁꯨ ꯄꯨꯊꯣꯛꯆꯔꯛꯑꯒꯦ ꯃꯣꯔꯥꯁꯤꯗ ꯉꯥꯛꯇꯪ ꯂꯦꯡꯁꯤꯟꯕꯤꯔꯝꯃꯣ ꯍꯣꯏ ꯌꯥꯔꯦ ꯇꯟꯖꯥꯁꯤꯗ ꯇꯥꯏꯕꯣꯆꯧꯗꯣ ꯁꯠꯀ ꯆꯪꯂꯛꯂꯗꯤ ꯐꯈ꯭ꯔꯅꯤꯗ ꯏꯃꯥ ꯊꯧꯔꯥꯅꯤ
ꯍꯣꯏ ꯏꯃꯥ ꯊꯧꯔꯥꯅꯤ 이마 ꯁꯦꯜꯁꯤꯗ ꯂꯩꯔꯦ 가다이 ꯏꯆꯦ 이제 ꯁꯅꯥꯌꯥꯏꯃ ꯀꯩꯗꯧꯔꯦ ꯑꯣꯖꯥꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯌꯦꯡꯃꯤꯟꯅꯔꯝꯕ ꯁꯅꯥꯗꯣ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯅꯪꯅ ꯁꯨꯝ ꯄꯥꯏꯊꯣꯛꯈꯤꯕ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯧ ꯌꯥꯏ 이제 이제 ꯂꯧꯊꯣꯛꯈꯤꯒꯦꯀꯣ ꯍꯣꯏ 이제 사나이마 너희 오자드부 두칸다가 레홈브로 ꯑꯧ ꯂꯩꯍꯧꯏ ꯏꯃꯥ ꯊꯋꯥꯅꯤ 어 ꯏ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯏꯃꯥ ꯊꯋꯥꯅꯤꯒꯤ ꯍꯣꯏꯖꯔꯁꯨ ꯀꯥꯏꯕ꯭ꯔꯥ ꯍꯣ ꯍꯥꯏꯔꯛꯄꯅꯤ 가예 마요마니 나시닝 올레마다 비람마바니 이마 타와니 이마 타와니기 ꯍꯣꯏꯖꯔꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥꯗꯤ ꯇꯣꯡ ꯄꯥꯝꯖꯈ꯭ꯔꯦ 마요마마다 합방게 하이바부 ngasi기디 로이토크레 사나이마 ꯌꯥꯏ 이마 타와니 사나야이마 이제 세세 사나도 시다 레이레 아도 사나야이마 바바도 라이 खुरुमबगी मतम यौरे चंगबिरो हायो ꯍꯣꯏ 이제 ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ 이제 होय होय चलो चलो ꯅꯤꯡꯉꯣꯂꯦꯃ 이마ꯊꯧꯔꯥꯅꯤ ꯅꯪꯅ ꯂꯥꯏ ꯈꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕ 이마ꯊꯧꯔꯥꯅꯤ ngasise ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯋꯥꯖꯔꯛꯂꯕ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯕ ꯅꯨꯃꯤꯠꯅꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ 이마ꯊꯧꯔꯥꯅꯤ ngasise ꯖꯨꯟ ꯊꯥꯒꯤ 3ꯁꯨꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨꯅꯤ ꯃꯥꯂꯦꯝꯒꯤ ꯂꯩꯄꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯐꯥꯗꯔꯁ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯔꯤꯕꯁꯦ ꯐꯥꯗꯔꯁ ꯗꯦ ꯑꯩ ꯌꯨꯝꯗꯒ ꯆꯪꯈꯤꯔꯣꯏ ꯉꯁꯤꯗꯤ ꯅꯄꯥ ꯅꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯀꯨꯝꯍꯩꯁꯦ ꯑꯩ ꯌꯦꯡꯈꯤꯒꯦ 이마ꯊꯧꯔꯥꯅꯤ ꯕꯕꯥꯅ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯩ ꯈꯪꯏ ꯕꯕꯥꯅ ꯅꯤꯡꯖꯔꯤꯕ ꯄꯟꯊꯨꯡ ꯑꯗꯣ ꯌꯧꯅ ꯆꯠꯄꯅ ꯅꯆꯥꯒꯤ ꯂꯦꯡꯗ꯭ꯔꯕ ꯐꯤꯔꯦꯞꯅꯤ ꯏꯃꯥ ꯊꯧꯔꯥꯅꯤ ꯅꯤꯡꯉꯣꯟ ꯄꯨ ꯄꯥꯡ ꯁꯨꯗꯅ ꯅꯥꯀꯣꯜꯂꯤꯕ ꯃꯌꯥꯝꯒꯤ ꯂꯛꯇ ꯅꯪꯗꯤ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛꯅꯤ 이마ꯊꯧꯔꯥꯅꯤ ꯄꯨꯝꯅꯃꯛꯀꯤ ꯂꯝꯖꯤꯡ ꯃꯩꯔꯥꯁꯨ ꯅꯪꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯦ 이마ꯊꯧꯔꯥꯅꯤ 이베마 baba 타와니 ngasi기 hawaijar yombo loirabo ꯂꯣꯏꯔꯦ ꯇꯥꯏꯕꯣꯆꯧ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯊꯕꯛ ꯂꯣꯏꯔꯦꯗꯅ ꯊꯧꯔꯥꯅꯤ ꯉꯁꯤꯗꯤ ꯏꯆꯥ ꯅꯤꯉꯣꯟꯅ ꯃꯄꯥꯒꯤꯗꯃꯛ ꯐꯥꯗꯔꯁ ꯗꯦ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ ꯊꯧꯔꯝꯁꯦ ꯌꯥꯝꯅ ꯆꯝꯅꯗꯤ ꯎꯕ ꯑꯗꯨꯕꯨ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯊꯧꯅꯥ ꯍꯥꯞꯄ ꯊꯧꯔꯝꯅꯤ ꯊꯧꯔꯥꯅꯤ ꯉꯁꯤꯗꯤ ꯆꯥꯛꯁꯨ ꯑꯩꯈꯣꯏꯗ ꯆꯥꯊꯣꯛꯈ꯭ꯔꯣ ꯅꯤꯉꯣꯟ ꯉꯁꯤꯗꯤ 이마 타와니세 이루어져닝버가 통가 덱버가 만에 하이버도 따레미 이마 타오라니 제디 바바 타오람 하우라시라 호이 하우나바 떠라스 낭부 까나노 나마나비 여혼ಗನೆ 하이버다이네 바바 델리 유니버시티다 따미나비 아이기 주니어네 마수 야우라니 아두디 바바 아이 이뭉다기 득탕마이 럭토키게 호이 럭톡저루 Father's Day 오이베나라 칸데 타이보서우세 ngasi디 ꯌꯥꯝ ꯂꯦꯝꯃꯤꯀꯣ 타오라니기 라이나 솜드소 ngasi디 온통나 빡자 바바 득탕마이 주칼라게 타리바 피다시다 링친비로 바바 호이 이빠 팜마게 이제 아이 탱라브라냐 탱디에 까리노 낭나 보라 이두버 이제 파이좀네 파이좀 하이바 ꯍꯣꯏ 아이부 나상압다 라오 하이기다이냐 이체기 바바디 아이기수 바바 나타브라냐 ngasi Father's Day numit asida macha ningolna mapada khudol amatang tambasibu yam kairabro ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯑꯉꯥꯎꯕꯤ ꯂꯥꯛꯑꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯕꯕꯥ ꯈꯨꯔꯨꯝꯁꯤ ꯂꯥꯛꯑꯣ 이빠이 닝원 ꯕꯕꯥ 파더스 데이시 까름노 오이르키바노 하이버도 이빠다 하농다 하요 ꯕꯕꯥ ꯅꯆꯥ ꯍꯥꯏꯖꯒꯦ ꯃꯆꯥ ꯇꯔꯨꯛꯀꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕꯤ ꯁ꯭ꯄꯣꯀꯦꯟ ꯋꯥꯁꯤꯡꯇꯟ ꯗꯤꯁꯤꯗ ꯂꯩꯕꯤ ꯁꯣꯅꯣꯔꯥ ꯏꯁꯃꯤꯗꯣꯠꯅ ꯃꯃꯥ ꯌꯥꯎꯗꯅ ꯃꯈꯣꯏ ꯇꯔꯨꯛꯄꯨ ꯌꯣꯛꯄꯤꯔꯛꯈꯤꯕ ꯁꯤꯚꯤꯜ ꯋꯥꯔ ꯕꯦꯇꯔꯥꯟ ꯑꯣꯏꯕ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯕ ꯅꯨꯃꯤꯠ ꯑꯗꯣ ꯏꯪ ꯀꯨꯝꯖꯥ 1910 ꯖꯨꯟ 17 ꯑꯍꯨꯝꯁꯨꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ ꯕꯕꯥ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯅꯦꯁꯅꯦꯜ ꯍꯣꯂꯤꯗꯦ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯤ ꯔꯤꯆꯥꯔꯗ ꯅꯤꯛꯁꯜꯅ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯕ ꯃꯇꯨꯡ ꯏꯪ ꯀꯨꯝꯖꯥ 1962ꯅꯦ ꯕꯕꯥ 닝원 ꯕꯕꯥ 이빠기디 이사나 튼तने ꯕꯕꯥ 이빠나 ꯊꯦꯡꯅꯔꯤꯕ ꯂꯥꯜ ꯑꯁꯤꯗꯤ ꯃꯈꯣꯏꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯅꯠꯇꯦꯅꯤ ꯕꯕꯥ ꯅꯥꯛꯇꯤ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯕꯅꯤ ꯉꯁꯤ ꯅꯆꯥꯅ ꯏꯄꯥꯒꯤꯗꯃꯛ ꯇꯝꯖꯔꯤꯕ ꯈꯨꯗꯩ ꯑꯁꯦ ꯅꯆꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯆꯕꯅꯤ ꯕꯕꯥ ꯅꯆꯥꯒꯤꯗꯃꯛ
ꯄꯨꯟꯁꯤꯕꯤꯈꯣ ꯕꯕꯥ ꯑꯩ ꯍꯤꯡꯈꯤꯒꯅꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯃꯒꯤꯗꯃꯛ ꯏꯄꯥ ꯍꯤꯡꯈꯤꯒꯅꯤ ꯕꯕꯥ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯂꯥꯛꯑꯣ 이제 ꯕꯕꯥꯒꯤ ꯈꯣꯡꯁꯨꯛꯅ ꯈꯨꯔꯨꯝꯃꯣ ꯕꯕꯥꯒꯤ ꯈꯣꯡꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯤꯕꯤ 이나오 ꯑꯁꯤꯒꯤ ꯃꯤꯡ ꯃꯅꯤ ꯂꯩꯃ ꯀꯧꯋꯦ ꯕꯕꯥ ꯀꯔꯤ ꯃꯅꯤ ꯂꯩꯃ ꯍꯥꯏꯕ ꯃꯣꯏ ꯕꯕꯥ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯤꯒꯤ ꯃꯤꯡꯁꯤ ꯅꯤꯡꯉꯣꯜ ꯂꯩꯃ ꯀꯧꯔꯁꯤꯀꯣ ꯀꯔꯤꯒꯨꯝꯕ ꯑꯅꯤꯁꯨꯕ ꯏꯆꯥꯗꯨꯅ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯆꯥꯗꯨꯒꯤ ꯃꯃꯤꯡꯗꯤ ꯃꯣꯏ ꯕꯕꯥꯅ ꯊꯣꯟꯕꯤꯕ ꯇꯥꯔꯦꯗꯅ ꯃꯅꯤ ꯂꯩꯃ ꯍꯥꯏꯅ ꯊꯣꯟꯕ ꯌꯥꯔꯦꯀꯣ ꯌꯥꯔꯦ ꯌꯥꯝ ꯐꯖꯩ ꯃꯣꯏ ꯕꯕꯥ baba nachabu mithoi mihenba ngambagi thongna ado pinabi uko baba ꯏꯆꯥ ꯃꯅꯤ ꯂꯩꯃꯁꯨ ꯃꯤꯊꯣꯏ ꯃꯤꯍꯟꯕ ꯉꯝꯕ ꯑꯣꯏꯖꯔꯣ ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯏꯆꯥ ꯅꯤꯡꯉꯣꯜꯒꯤ ꯃꯅꯥꯎ ꯑꯃ ꯐꯪꯖꯕꯁꯦ ꯏꯄꯥ ꯄꯦꯜꯂꯦ ꯏꯄꯥꯅ ꯍꯥꯏꯒꯗꯕꯗꯤ ꯏꯆꯥꯒꯤꯗꯃꯛ ꯏꯄꯥ ꯂꯩꯔꯤ ꯅꯪꯒꯤ ꯅꯍꯩ ꯅꯁꯤꯡ ꯇꯝꯕꯒꯤ ꯂꯝꯗ ꯏꯄꯥꯕꯨꯁꯨ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯇꯟꯖꯥꯗꯣ ꯄꯤꯌꯨ ꯁꯤ ꯈꯛꯇꯅꯤ baba ꯊꯧꯔꯥꯅꯤ ꯀꯩꯗꯧꯔꯦ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯤ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤ ꯁꯨꯔꯦ ꯃꯤꯀꯨꯞ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯑꯩ ꯀꯔꯝꯅ ꯐꯣꯡꯗꯣꯛꯀꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯊꯩꯕꯣꯠꯆꯧ ꯏꯆꯥ ꯌꯥꯎꯖꯗꯕ ꯑꯩꯗꯤ ꯀꯞꯂꯤꯕꯅꯦ ꯑꯁꯨꯛ ꯅꯨꯡꯁꯤꯔꯕ ꯃꯤꯀꯨꯞ ꯑꯁꯦ ꯅꯍꯥꯟ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯔꯤꯕꯅꯣ ꯏꯊꯟꯇ ꯊꯃꯣꯏ ꯑꯁꯤꯗ ꯍꯪꯖꯔꯤꯕꯅꯦ ꯊꯧꯔꯥꯅꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯃꯨꯛꯇ ꯄꯥꯊꯣꯛ ꯏꯄꯥ 이베마 baba ꯅꯤꯡꯉꯣꯜ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯏꯄꯥ ꯉꯥ ꯂꯩꯔꯨꯈꯤꯒꯦ ꯍꯜꯂꯣ ꯕꯤꯂꯥꯁꯤꯅꯤ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯂꯨꯄꯥ ꯂꯥꯛ ꯑꯃꯈꯛꯇ ꯊꯪꯉꯨ ꯀꯩꯗꯧꯕꯒꯦ ꯑꯩ ꯍꯧꯖꯤꯛ ꯐꯤꯕꯝ ꯌꯥꯝꯅ ꯇꯥꯗ꯭ꯔꯦꯅꯦꯍꯦ ꯕꯤꯂꯥꯁꯤꯅꯤ ꯅꯣꯡꯃꯒꯤ ꯂꯥꯛꯂꯤꯕ ꯀꯂꯦꯛꯁꯟ ꯄꯨꯝꯅꯃꯛ ꯅꯣꯡꯉꯥꯟꯕꯒ ꯈꯨꯠꯇ ꯑꯃꯠꯇ ꯂꯩꯍꯧꯗꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯅꯨꯄꯥꯗꯨꯕꯨꯔꯣ ꯍꯣ ꯖꯨꯒ ꯖ꯭ꯋꯥꯔꯒꯗ ꯂꯥꯏꯆꯨꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯩ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯂꯥꯛꯂꯔꯣꯏ ꯈꯪꯗꯦꯗ ꯕꯤꯂꯥꯁꯤꯅꯤ ꯏꯆꯥꯅꯨꯄꯤꯗꯣ ꯗꯦꯜꯂꯤꯗ ꯆꯪꯉꯒꯦ ꯍꯥꯏꯔꯕꯅꯤ ꯑꯩ ꯃꯥꯒꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯐꯥꯎꯕ ꯀꯛꯄꯤꯕ ꯉꯝꯗ꯭ꯔꯕꯅꯤꯅꯦ ꯅꯪꯕꯣ ꯕꯤꯂꯥꯁꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯃꯐꯝ ꯆꯥꯗꯅ ꯈꯤꯟꯕ ꯊꯝꯐꯥꯠꯇꯕ ꯏꯁꯤꯡ ꯄꯨꯟꯒ ꯆꯞ ꯃꯥꯟꯅꯩ ꯕꯦꯝꯍ ꯑꯩ ꯊꯝꯂꯒꯦꯀꯣ ꯅꯪ ꯎꯄꯥꯏ ꯑꯃꯇꯪꯗꯤ ꯇꯧ ꯊꯝꯂꯦ ꯑꯩꯅ ꯀꯧꯕ ꯇꯥꯔ ꯐꯥꯎꯕ ꯅꯪ ꯈꯨꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯅꯪꯒ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯀꯅꯥꯅꯣ ꯍꯩꯃꯥ ꯀꯊꯦꯡꯒꯤ ꯏꯃꯥꯟꯅꯕꯤ ꯕꯤꯂꯥꯁꯤꯅꯤꯅꯦ ꯆꯦꯟ ꯈꯖꯤꯛꯒ ꯊꯪꯉꯨ ꯍꯥꯏꯔꯝꯂꯤꯕꯅꯤ ꯅꯪꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯊꯥꯖꯔꯗ꯭ꯔꯣ ꯍꯩꯃꯥ ꯊꯥꯖꯕ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨꯗꯤ ꯃꯣꯏ ꯕꯕꯥꯒꯤ ꯑꯄꯥꯝꯕꯅꯦ ꯐꯔꯦꯁꯦ ꯀꯥꯟꯅꯗꯦ ꯁꯦ ꯑꯩ ꯈꯨꯄꯥꯏ ꯁꯦꯟꯕꯤꯔꯣ ꯈꯨꯄꯥꯏ ꯁꯦꯟꯒ ꯂꯥꯏꯔꯤꯗ ꯃꯣꯏ ꯕꯕꯥ ꯅꯠꯇꯦ ꯃꯣꯏ ꯕꯕꯥꯕꯨ ꯉꯁꯤ ꯑꯌꯨꯛꯀꯤ ꯆꯥꯛꯁꯤꯕꯨ ꯀꯅꯥꯒꯤꯗ ꯆꯥꯕꯤꯔꯛꯄꯒꯦ ꯑꯁ ꯆꯧꯕꯗꯒꯤ ꯆꯥꯗꯨꯅ ꯂꯥꯛꯂꯤꯕ ꯆꯥꯛꯅꯤꯅꯦ ꯁꯦ ꯀꯥꯟꯅꯗꯦ ꯁꯦ ꯁꯦꯟꯕꯤꯔꯣ ꯌꯨ ꯊꯧꯒꯦ ꯖ꯭ꯋꯥꯔ ꯁꯥꯟꯅꯧꯒꯦ ꯄꯤꯔꯣ ꯅꯠꯇꯦ ꯌꯨꯗꯨꯅ ꯍꯛꯆꯥꯡꯗ ꯁꯨꯝ ꯁꯣꯛꯍꯜꯂꯕꯗꯤ ꯃꯗꯨꯗ ꯃꯥꯡꯖꯒꯗꯧꯔꯤꯕꯁꯦ ꯏꯃꯥ ꯏꯆꯥꯗꯅꯤ ꯍꯧꯖꯤꯛ ꯏꯆꯥꯁꯦ ꯃꯍꯩ ꯇꯝꯕ ꯂꯣꯏꯗ꯭ꯔꯤꯕꯅꯦ ꯅꯪ ꯃꯃꯥ ꯅꯠꯇ꯭ꯔꯣ ꯍꯥ ꯃꯃꯥ ꯑꯣꯏꯕꯤ ꯅꯪꯅ ꯑꯐ ꯐꯠꯇ ꯈꯟꯊꯗꯅ ꯇꯧꯔꯛꯄ ꯄꯥꯡꯊꯣꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩ ꯊꯤꯡꯂꯣꯏ ꯃꯗꯨꯒꯤ ꯆꯣꯏ ꯆꯥꯡꯁꯨ ꯑꯩ ꯈꯛ ꯑꯣꯜꯂꯣꯏꯀꯣ ꯄꯨꯝꯅꯃꯛꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯏꯟꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯏꯆꯦ ꯑꯩꯈꯣꯏꯒ ꯈꯔ ꯇꯥꯟꯅꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯑꯣ ꯁꯥꯡꯂꯕ ꯆꯍꯤ 22-23 ꯑꯁꯤ ꯑꯩꯒꯤ ꯈꯨꯔꯛꯇꯒꯤ ꯂꯤꯊꯈꯤꯕ ꯈꯔꯗꯨ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯐꯪꯖꯍꯧꯗ꯭ꯔꯕ ꯃꯈꯣꯏꯗ ꯅꯠꯇꯦ ꯀꯔꯤꯅꯣꯕ ꯑꯩꯅ ꯍꯥꯏꯔꯨꯗꯣꯏꯁꯦ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ ꯃꯁꯤꯅꯤꯅꯦ ꯃꯣꯏ ꯕꯕꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯁꯦ ꯑꯩ ꯑꯃꯠꯇ ꯇꯥꯅꯤꯡꯗꯦꯀꯣ ꯁꯦ ꯀꯥꯟꯅꯗꯦ ꯁꯦꯟꯕꯤꯔꯣ ꯁꯦꯜꯒ ꯑꯃꯠꯇ ꯂꯩꯇꯦꯗ ꯃꯄꯥꯟꯗ ꯑꯩ ꯉꯥꯏꯍꯧꯔꯤꯕꯁꯦ ꯅꯪ ꯀꯥꯎꯅꯨꯀꯣ ꯈꯨꯠꯇ ꯁꯦꯜ ꯂꯩꯔꯝꯅꯤ ꯂꯩꯔꯝꯃꯣꯏꯁꯨ ꯈꯪꯗꯅ ꯁꯦ ꯂꯨꯄꯥ 3,000ꯅꯤ ꯑꯁ 5,000 ꯐꯥꯎꯕ ꯁꯨꯍꯟꯕ ꯉꯝꯗ꯭ꯔꯕꯁꯤ ꯍꯣ ꯑꯗꯨꯗꯒꯤ ꯑꯍꯦꯟꯕ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ ꯃꯗꯨ ꯐꯥꯎꯕ ꯕꯖꯥꯔ ꯆꯠꯀꯦ ꯍꯥꯏꯗꯅ ꯈꯥꯛꯄꯅꯤ ꯉꯁꯤꯗꯤꯅꯦ ꯕꯖꯥꯔꯒ ꯑꯃꯠꯇ ꯆꯠꯂꯔꯣꯏ ꯑꯩ ꯕꯖꯥꯔ ꯆꯠꯇꯕꯗꯤ ꯐꯔꯣꯏꯗ ꯅꯆꯥꯅꯨꯄꯤꯗꯤ ꯂꯩꯇ꯭ꯔꯥ ꯂꯩꯇꯦ
ꯃꯃꯥꯟꯅꯕꯤ ꯑꯃ ꯎꯅꯔꯨꯅꯦꯅ ꯆꯠꯈꯤꯕꯅꯤ ꯍꯜꯂꯛꯑꯅꯤ ꯐꯔꯦ ꯃꯥ ꯍꯜꯂꯛꯂꯒ ꯕꯖꯥꯔꯗꯣ ꯉꯥꯛꯇꯪ ꯌꯧꯔꯨꯆꯣ ꯑꯩ ꯆꯠꯂꯦꯀꯣ ꯍꯣ ꯅꯨꯃꯤꯗꯥꯡꯁꯦ ꯃꯣꯏ ꯕꯕꯥ ꯈꯔ ꯉꯟꯅ ꯍꯟꯖꯟꯕꯤꯔꯛꯂꯕꯗꯤ ꯐꯒꯗꯕꯅꯤꯀꯣ ꯍꯩꯃꯥ ꯀꯅꯥꯒꯤ ꯐꯣꯟꯅꯣꯅꯦ ꯑꯃꯨꯛ ꯂꯥꯛꯏꯁꯤꯕꯣ ꯃꯦꯝꯆꯥꯅꯤꯅꯦ ꯍꯜꯂꯣ ꯃꯦꯝꯆꯥ ꯑꯩ ꯉꯁꯥꯏ ꯅꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯝꯕꯅꯦ ꯑꯁ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯃꯦꯝꯆꯥ ꯃꯔꯨꯞꯇꯣ ꯑꯩꯒꯤ ꯁꯦꯔꯦꯜꯗꯨꯕꯨꯗꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯇꯥꯔꯝꯒꯅꯤ ꯑꯗꯨ ꯅꯪꯅ ꯎꯄꯥꯏ ꯑꯃꯠꯇ ꯇꯧꯗꯨꯅ ꯍꯟꯗꯛ ꯌꯥꯅꯕ ꯑꯝꯇ ꯁꯤꯜꯂꯨ ꯋꯥꯅꯤ ꯃꯦꯝꯆꯥ ꯑꯩ ꯅꯥꯇꯩ ꯑꯃ ꯆꯥꯗ꯭ꯔꯦꯅꯦꯍꯦ ꯅꯪꯕꯣ ꯏꯆꯥꯅꯨꯄꯤꯗꯣ ꯗꯤꯜꯂꯤꯗ ꯆꯪꯂꯒꯦ ꯍꯥꯏꯔꯕꯅꯤ ꯑꯩ ꯃꯥꯒꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯐꯥꯎꯕ ꯀꯛꯄꯤꯕ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ ꯈꯪꯗꯦ ꯅꯪꯅ ꯐꯅꯕ ꯑꯝꯇ ꯁꯤꯜꯂꯧꯀꯣ ꯏꯆꯦ ꯆꯪꯉꯛꯑꯣ ꯂꯥꯛꯑꯣ ꯉꯥꯏꯈꯣꯅꯦꯍꯦ ꯏꯆꯥ ꯑꯅꯤ ꯆꯪꯂꯛꯄꯗꯤ ꯃꯃꯥꯗꯤ ꯈꯪꯍꯧꯗ꯭ꯔꯦꯗꯅ ꯃꯦꯝꯆꯥ ꯋꯥꯔꯤꯗꯣ ꯑꯩ ꯍꯌꯦꯡ ꯂꯥꯛꯑꯒ ꯁꯥꯔꯒꯦ ꯅꯪ ꯌꯥꯅꯕ ꯑꯝꯇꯗꯤ ꯁꯤꯜꯂꯧꯀꯣ ꯊꯝꯂꯦ ꯅꯤꯡꯉꯣꯜ ꯂꯩꯃꯥ ꯏꯃꯥ ꯀꯔꯤꯅꯣ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯐꯝꯃꯨ ꯂꯥꯛꯑꯣ ꯃꯤ ꯅꯪꯕꯣ ꯍꯣꯏ ꯏꯃꯥ ꯅꯠꯇꯦ ꯀꯔꯤꯅꯣ ꯏꯆꯥ ꯑꯅꯤꯅ ꯄꯨꯔꯛꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯤ ꯅꯕꯥꯅꯤꯒꯤꯁꯤ ꯁꯣꯄꯤꯡ ꯇꯧꯔꯨꯕ ꯃꯥꯟꯈ꯭ꯔꯦꯗ ꯃꯥꯅꯤ ꯏꯃꯥ ꯏꯆꯦ ꯏꯃꯥꯒ ꯐꯝꯂꯝꯃꯣ ꯑꯩ ꯆꯥ ꯂꯣꯜꯂꯨꯈꯤꯒꯦ ꯂꯣꯜꯂꯨꯔꯅꯨ ꯃꯅꯤ ꯏꯆꯦꯗꯤ ꯏꯁꯤꯡ ꯑꯣꯏꯅ ꯊꯛꯑꯒꯦ ꯍꯣꯏ ꯏꯆꯦ ꯑꯩ ꯂꯧꯊꯣꯛꯎꯈꯤꯒꯦ ꯉꯥꯏꯈꯣꯅꯦꯍꯦ ꯀꯔꯤꯅꯣꯅꯦ ꯅꯕꯥꯅꯤꯅ ꯂꯩꯔꯛꯂꯤꯕꯁꯤꯕꯣ ꯏꯃꯥ ꯃꯅꯤ ꯂꯩꯃꯒ ꯏꯕꯥꯅꯤꯅ ꯁꯦꯠꯅꯕ ꯐꯅꯦꯛꯅꯤ ꯍꯥ ꯐꯨꯔꯤꯠ ꯈꯔꯁꯨ ꯌꯥꯎꯕꯅꯤ ꯏꯃꯥ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯃꯅꯤ ꯂꯩꯃꯕꯨ ꯐꯅꯦꯛ ꯁꯦꯠꯄ ꯍꯩꯒꯗ꯭ꯔꯥ ꯋꯥꯅꯤ ꯅꯤꯡꯉꯣꯜ ꯅꯪꯕꯣ ꯑꯩꯅ ꯊꯝꯕꯤꯗꯣꯏꯅꯤ ꯏꯃꯥ ꯀꯔꯤꯌꯥ ꯅꯪꯅ ꯇꯝꯕꯤꯗꯣꯏꯕ ꯉꯥꯏꯈꯣ ꯅꯅꯥꯎ ꯅꯨꯄꯤꯁꯤꯒꯗꯤ ꯌꯥꯅꯔꯦꯀꯣ ꯌꯥꯗꯕꯅꯤ ꯏꯃꯥ ꯗꯦꯜꯂꯤꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯀꯤ ꯄꯨꯡꯐꯝꯅꯤ ꯍꯣꯏꯅꯦ ꯃꯐꯝꯗꯨꯗ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯂꯝꯆꯠ ꯕꯦꯕꯥꯔ ꯐꯤꯖꯦꯠ ꯆꯛꯆꯥ ꯄꯨꯝꯅꯃꯛꯁꯦ ꯉꯥꯛꯅ ꯆꯠꯄꯁꯤ ꯑꯩꯒꯤ ꯏꯊꯧꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯕꯨ ꯁꯛ ꯇꯥꯛꯂꯤꯕꯅꯤ ꯏꯃꯥ 이베마 ꯈꯪꯗꯦꯗ 이베마 ꯃꯆꯦ ꯁꯛꯂꯕꯤ ꯅꯪꯒ ꯇꯤꯟꯅꯖꯕꯗꯒꯤꯅꯦ ꯑꯩꯒꯤ ꯏꯆꯥ ꯃꯅꯤ ꯂꯩꯃꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯍꯥꯏꯕꯗꯣ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨꯀꯣ 이마 델리 유니버시티기 이마나비 뿜나막나수 마니 레이마가 이바니세 야 마나자 하리 뽀네 이제 이싱세 까다이 그리노만 떠오르시보 nga이콘 헤 까다이데기 파닉네 와니 낭가 셀럭리바시보 하이마 이마 아이기부 염시다 파넥 라이브로 떠오르시오니 아이나 셀레 이세 이마기 우부데이니 하이마 이영와니 떠오르시보 마니 레이마 세 짱칠로 이세 파넥도 셈비게바 셈비유 이베마 화자나 셈비유 세 야레 얌파자레 두 수마이나네 마레이 땀다비데 셋가다바니 이마 시부 카라 쫀말라브라 쫀만데 짭짜레 나한 마케이 자시 파넥 셋다다나 떠오리바니다나 파넥가 셋돌라바디 자리 망한 얌나 따이 이마 이체게 이바니 플라이트 티켓수 깎락라바네 하 그리노니 하이시보 ngaiko 셀리 가다이데기노 플라이트 티켓 파넥 피로 뿜나막기 पैसा 이체나 부톡바 ngaktane kari haiba 이베마 이마 punna kayamukti sangkhra ima hanjilake 이마 아두디 한절락가다바 나티에 인하우 마니 레이마기 때막다네 이베마 한닥시 ꯌꯥꯝꯅ ꯋꯥꯕ ꯇꯟꯖꯥ ꯑꯃ ꯑꯣꯏꯕꯅꯤꯅꯅꯦ ꯅꯅꯥꯎꯁꯤ ꯆꯠꯄ ꯉꯝꯒꯗꯧꯔꯤꯕꯔꯥ ꯉꯝꯃꯣꯏꯗꯧꯔꯤꯕꯔꯥ 이마 ꯒ꯭ꯌꯥꯟ ꯇꯥꯗꯦꯅꯦ 이마 ꯅꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛ ꯆꯪꯂꯛꯄꯗ ꯏꯃꯥꯅ ꯇꯦꯂꯤꯐꯣꯟꯗ ꯋꯥꯔꯤ ꯇꯧꯔꯝꯂꯤꯕꯗꯣ ꯁꯦꯜꯒꯤꯅꯤ 이마 ꯄꯤꯕꯤꯔꯛꯂꯕꯗꯤ ꯈꯔꯗꯤ ꯃꯀꯣꯝꯃꯅꯤ ꯀꯔꯤꯒꯨꯝꯕ ꯄꯤꯔꯛꯇꯕ ꯇꯥꯔꯕꯗꯤ 이마 ꯀꯔꯤ ꯇꯧꯒꯗꯧꯕꯅꯣ 이마 ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦꯗ 이마 이마 ꯅꯪ ꯌꯥꯝ ꯋꯥꯔꯒꯅꯤ ꯑꯩ ꯆꯠꯂꯔꯣꯏ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯆꯠꯂꯒ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯏꯃꯥ 마니 레이마 이제 아이기 티켓 ꯑꯗꯣ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯣ 이마ꯒꯤ 마니 레이마 마니 레이마 ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯍꯥ ꯅꯠꯇꯦ 이마 ꯉꯝꯂꯣꯏꯃꯛꯇꯤ ꯍꯥꯏꯈꯤꯗꯤꯗꯅ ꯅꯪꯕꯣ 이마 바바나 ꯑꯁꯤꯒꯨꯝꯅ ꯃꯔꯥꯏ ꯆꯥꯏꯊꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯈꯪꯂꯨꯗꯦ ꯕꯥꯕꯥꯒꯤ ꯊꯃꯣꯏ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯅꯪꯒꯤ ꯂꯩꯖꯕ ꯄꯨꯝꯕ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯧꯐꯝ ꯑꯗꯨ ꯐꯥꯎꯕ ꯌꯣꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ ꯏꯃꯥ ꯃꯤꯔꯝꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯁꯦꯜꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯕꯥꯕꯥꯒꯤ ꯐꯤꯕꯝ ꯑꯁꯤꯗꯤ ꯊꯥ 4-5 ꯑꯁꯤꯗ
헥다 파갈락가다바 나테. 아생바니 이마. ay lairik makatambase. Tuklagi. Mani. Ang ginating panglagi ma. Manilay ma. Manilay ma. Pugning wakala tuk sontari ba karigina. Paibong pansibo. Ima baba. Nang nakoy humna loirabra. Lanpam da mai tirani kanglapa. Lan ting nakiba mai tegi ido. Nang gisingli da chendrabra manilay ma. Ije matamgi til na chasilak na ba? Aigi punsi pamel asibo. Ibema. Ano mo yining wala kigadra ni ije. Imagi manilay ma. Imabuk karitaw haibano. Ha? Ayo. Imabuk karitaw haibano. Masaoy ba singita ba? Kut pawat hanggat sa mga mama haibano. Ayoy daw naman. Ima. Inaw manilay magidamak. Natsa ay lady. Ibema. Ay bupok piba babas. Matsa ay na haijabada. Soyda na tabi gani. Isagi personal account na siya. Ay napikling ay ipa na hangtok pikiba ni. Tha khudingi baba na thamjan bikiba sempam. Aduta na tana. Natsa na scholarship ta phangakiba sempam pumnamak amat talengda na lay. Pumnamak singa siya. Ipagi ayaba matang yaurabadi. Natsa na sizinaning ba mawongda sizinabang ang gani ima. Je. Asigi matakta. Ima. Manilay magidamak. Babasu. Selgi mateng panghan gani. Ima. Manilay magidamak. Ay ko'y kanda ba yada ba ni ima? Ngolay ma. Mamang dagi kang nasa narakpa. Imong manong kang nabasunatan. Ima na matenga do. Karam na law gani beba. Ima. Ima abutaw ngambini. Ay kiloy daran niya. Ima. Kanana imabu tang ngambini haido riba. Macha singidamak mama na tengna riba lansidi. Mapa naide haina baday ni ima. Ningon. Ay mama. Adubo. Mama uy bigiswan tabagimi ko ato. Ay gisulak lamalin ay bema. Ima. Ngasi. Nanaw asina ima da salli pa ko ngasi. Ima. Mga gani ay patasalak tari. Ima. 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 Nang nanungzunong sa atida na. Natsa ay gidamak lanteng narakli ba si kuirakli. Mani. Imagi na tambakta o natoy na sana jarak badagi. Kasi paw ba? Nanggi chanbi mi engtane. Natsa na uzarak diba? Imagi bema. Sidi, chok taraba imagi kuseng ase. Natsa na paija. Imagi waraba mikupta. Tingbang jabagi taunado. Pinabiroy ma. Imagi mani. Manilay ma. Ima. Nasaning olay mati. Mamagi matambakta. Hoy na mapangdarak tribine. Ngolay ma. Nasana lausing tarak pamikup tagi. Babagi tampang na nasagi na usum na ima. Ibema. Babagi haizil laba. Nunggum laba kusasing ado. Nasagi pamdadi. Laba layrang tambal gilay nane. Ngolay ma. Pumnamagsing sidagi. He natoli badi. Mama hoy bigising labat amoy ni Haiba. Nasa ngasidi kang lima. Ije. Nasa buso. Imagi na sumisaitan biyo ni Ima. Ningolay ma. Lawo. Imagi nagte lawo. Imakun gay bema. Ima. Imagi mani. Law. Nang siya imagi nagte lawo. Ima.
삼번세 물리다가 라빠 모이리네. 마시다 누미 타발라 마이앵라가 시도빠 다리. 마두 야데고. 에, 까리노 낭나 홀라한다가 부럭리두나. 하와이자 사게임 봄만에 다이버죠. 까나나 짜나봐. 이사니 ngole 나때 다이버죠 나자나바니. 아이디 짝자부터에 감동세라. 하이마 아유 안간바다 하와이자 사게임 봄가니 하이크라바니 닝ole 까리마다 하이드바바. 아두 하이람라가부 짝짝히드로 나이람로이드라 하이바. 시수 우얀데이두수 불랍 하이도크라니 아이소 아마다 자나로. 하이독도 서로 낭나 부럭리베도 탐하모. 다이버죠부 작독레 하이바다이네. 아이세 낭기 싸게임 봄부도 싸르게 하이도나 나이람리바니. 마얀부 수브로. 이스 아유 안간바데기 레강통 마카기 연상 요미싱두데기 마얀 수나나바 티루리바니 까나기 떼떼판 파콜 이카이타비 카징아 강바. 짝시 카마메 글라메. 까다이 비로. 다이버죠 로이나 자토 닝곤가 사나에 마기 사룩디네 아유 못 보라게. 야하니 시나 좀 짜미나르게. 아도 낭주 자톡서루. 하위 하우때 하이람바 가오니고. 떠우리시 어머니 3번세 물리크레. 사나이마. 오자. 라오. 낭 샴품도 로토우라보. 오, 로토레 오자. 시, 루파 라암니 오자. 나시디 두칸다 레후리바. 오, 레호리 오자. 시옹 나마 타로아니기 짜게임 봄바니 나 하나 크라 자톡크라게로. 호렌 이제고 인둠 짜미나르게. 오자 한자 톡비우로. 이파수 짝쿵 묵당 짜라가 돌아라게. 타로아니기 짜게임 봄바시디 만남나 만남 농시리바 시엠땀 하우이 묵히게. 그나마다 렉디니 다이버죠도 아이기 사게임 봄바도 자크라바 자라. 하위 하이락라바디 룽하이크라니다. 셈자리바 레기나 좀 ngasi ayuksidi aigi thongna halanbiganu ngasidi akhakpa amata thamdana hairani ingit na karina phana yamna su phongdoklabani kari mata khangjinadana adum pleiba ngami nungmak oira phawba mahi senba yaraba matamni aigi sibu oijaba thiba haibado ta doribra he nungsiba haiba asibu naha angang khaktagi oiba yabrane nungsinaba yaudravadi taibang pansida leiba hongnade taiboja haubro 하오이 모로크라 사자라서 마이티 생나 하오이 tasengna hawi kwa 하오이 아도 낭나 수망 마톤도다 레이나 좀 빠일리 비두부 나티 낭부 nga우두는 거 자토로브라 하이바 ngaurasu sumang maton sidegi ngauba hogjage haiduna leplibane ngaufam jade ko thorani ngauge harba sune laisangi dari sida phamlagane ngaursu ithandadi ngauningdaba handak aina ngauraklabadine mi khangendaba yade mi dusune taibo chawni nang ngaure habsidi aidi na khanglabane khanglaga wa ama phawba haidribadi karigino nang ngaurga karino ina haiga dorisibo taibo chaw ai nupini thaurani lukhrabi aina mapok phattabana imitasu isa uza hode masida natana yung masida lairamba punamakna isogi gadi ase du thongmaidagi ahenba seba phangjaba yadrabi aingonda sinabirangki gadi asina aigi khong khut punamak punsin biduna thambiri taiba chaw ai asibu wayangangbi tarabro hayo ngasidi nangna hainangba pumba hayo ayak tarage taibo chawna yungpa masida lakringai ai ase punamaki midyeng phamni mamang ikol sigi solaba ahal sitani matamduda aigi damak wabi kiba ipam lamdana ibung inamasingna aibu misabini hingsabini haibagi akhaba miyeng mafam sidana kalak khambanbagi tukat charaba miyeng punamak singdo taibo sawna mafam sida
ꯌꯨꯝꯂꯤꯡꯗꯨꯅ ꯂꯩꯔꯕꯗꯒꯤ ꯄꯨꯝꯅꯃꯛ ꯅꯦꯝꯊꯈꯤ ꯑꯩ ꯏꯅꯤꯡ ꯏꯈꯥ ꯈꯔ ꯊꯝꯖꯒꯦ ꯅꯪꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯂꯥꯜꯂꯨꯗꯕꯅ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯇꯥꯏꯕꯣꯆꯧ ꯊꯃꯣꯏꯁꯤꯗ ꯈꯥꯔꯛꯂꯤꯕ ꯏꯊꯛꯁꯤꯗꯤ ꯈꯛ ꯅꯦꯝꯊꯕ ꯂꯩꯇꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯁꯥꯒꯤ ꯏꯃꯤꯗꯒꯤ ꯑꯍꯦꯟꯕ ꯑꯃ ꯂꯩꯖꯗ꯭ꯔꯕꯤ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯁꯝꯕꯜ ꯑꯃ ꯄꯥꯝꯂꯛꯂꯦ ꯁꯝꯕꯜꯗꯣ ꯇꯥꯏꯕꯣꯆꯧꯅ ꯑꯣꯏꯕꯤꯔꯕꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯊꯧꯔꯥꯅꯤ ꯅꯪꯒꯤ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯟ ꯑꯩ ꯈꯪꯉꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯑꯩꯅ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯕꯃꯛꯇꯅꯤ ꯉꯁꯤꯗꯤ ꯑꯩꯒꯤꯁꯨ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯇꯥꯏꯕꯣꯆꯧ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯁꯤꯗ ꯍꯦꯛ ꯍꯣꯡꯁꯤꯜꯂꯛꯄ ꯃꯤꯀꯨꯞꯇꯒꯤꯗꯤ ꯁꯝꯕꯟ ꯈꯥꯗ꯭ꯔꯕ ꯏꯆꯟꯒꯤ ꯂꯦꯡꯗ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯁꯝꯕꯜ ꯑꯣꯏꯔꯒ ꯂꯦꯞꯈꯤ ꯊꯧꯔꯥꯅꯤ ꯃꯕꯨꯡ ꯑꯃꯅ ꯃꯆꯜ ꯑꯃꯒꯤꯗꯃꯛꯇ ꯈꯥꯔꯤꯕ ꯁꯝꯕꯜ ꯑꯁꯤꯗꯤ ꯄꯨꯟꯁꯤꯒꯤꯅꯦ ꯅꯍꯥꯛ ꯅꯁꯛ ꯐꯖꯩ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯏꯆꯥꯒꯤꯗꯃꯛꯇ ꯊꯦꯡꯅꯔꯤꯕ ꯂꯥꯜ ꯑꯁꯦ ꯅꯪꯅ ꯏꯕꯨꯡꯗ ꯏꯪꯈꯣꯜ ꯑꯁꯤ ꯁꯤꯟꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯌꯨꯝꯅꯤꯡꯗꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯗꯨ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯥꯏꯊꯤꯔꯕ ꯄꯨꯟꯁꯤ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ ꯇꯥꯏꯕꯣꯆꯧ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯆꯟꯕꯨ ꯅꯕꯨꯡꯅ ꯁꯦꯟꯅꯔꯤ ꯅꯪ ꯃꯁꯤꯃꯗꯤ ꯈꯛ ꯀꯥꯎꯒꯅꯨ ꯅꯍꯥꯟ ꯃꯈꯩ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯨꯁꯤ ꯉꯥꯜꯂꯤꯕꯁꯦ ꯊꯥꯖ ꯃꯆꯦꯠꯀꯤ ꯊꯥꯕꯜꯅꯤ ꯍꯥꯏꯕ ꯑꯩ ꯉꯁꯤꯗꯤ ꯈꯪꯂꯦ ꯉꯁꯤꯗꯤ ꯂꯦꯡꯗ꯭ꯔꯕ ꯏꯕꯨꯡ ꯑꯃ ꯐꯪꯖꯕꯁꯤꯅ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯁꯅꯨ ꯇꯥꯏꯕꯣꯆꯧ ꯉꯁꯤꯗꯤ ꯅꯆꯟꯅ ꯁꯦꯝꯖꯔꯤꯕ 나소 맛에 아망바농기 마파이 곰나 우레 이 고가시나 나소 맛이기 아롬바세 부방암가니 다자드레 세 나솜세 파이신비요 세 나솜세 파이신비요 속나당기 가시당가 이봉나 가리바 삼발세 리사키게 하행마 가이디 렐라로이에 삼반제 뭐 릴라가 sakre 우리스 더라니 난 아이부디 와로가누고 바바 그이더우래 3번 매야들 랩리버두디 이빠 와칼람마 칼람마네 이사고 싹라마보 람드리에 바바 코나 짜라기 아도 바바 मनी लेमगा मखोय ममागा दो हौजिक चंगागे हाई ओ इपागी दिने सेम सादुना थमबने अधो बाबा मखोय द कया पिकिसिगे पागी निंगोन बाबा नंग अंगांग नत्रबने नंगना खलगने सिना फै खनबदो अदुम पिखु बाबा हौजिकती सेमफमदो इसागे ओइरबने मोय लालबसुने नातंग फमबलम इपा इमुंगदमदा चंगखिगेको होय बाबा बाबा नंगनदी ऐसे अपंगबिनी करीसु खंगलमलोय खलिबा अहि पुमनमक खंगे बाबा नजासे ममा मसक खंगद्रबी मचा आइबदो ओइद्रबने बाबा नजा पुमनमक खंगे बाबा इसिल सिनदी कांगथुक लुबा याबदी नत्तबनी नजागी थमोइसे तुमिन कपलिबने बाबा 이제 닝어 이제 मनी लेमा लाओ चंगो लाओ 이제 इमा इमा चंबिरो मोरासिदा फंबियो इमा मनिलेमा इसा लायदना होय बाबा कहिनो ऐ ओइबस मनिलेमागी इमा ओइबिरब्रा ahoy माने ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯌꯨꯝꯕꯥꯟ ꯑꯇꯩ ꯆꯥꯕ ꯖꯥꯠ ꯅꯠꯇꯦꯗ
ngamnaba haibiduni icha singa wari watai saduna ngahak laibiram ai kuirablo Moi papa. Nate. Ningo leba. Mane. Mane. Minga simak aina. Ima, baba su kuiroi. Saga thakisi. Nate. Ningo leba. Ima sa thaklaroi da. Karigino ima. Iche, babaga kari khanarabagya. Mani. Imaga iga chatubadasu oiraktre. Imagi mani na ima. Ima, Nangsi onthok na bhap ta de da koi be ma. Ima, baba su angamba khara mateng panggani haibani. Ningo. Ngasai bank tagi khara su loktoklurabani. Kari haiba. Ado ima, aigidi mani laimagi account da hauji khara hapage. Aduga hayeng khara amaga hapage. Punna lak ani suhalake ima. Ningo leba. iche, iche na pangbiriba matengse singba ngamgani haiba thasatre nan auna. Mani laima, mateng pangbadabu laman thaunabro. Adugi saru ibani gi thauda pungning jangse wakhal lamphang khangumse. Ningo Ima leba. bangana khoibu pokpirambagi laman singamse. Iche, Ningo leba. Ima, Ngasidi. Sakhangdaba ishora magi khut. Imagi hakchangda tenglari. ima, Ima. Koi na tumlura malin. Ima. ima, Ngasidi ima makeup tholak pagum taure. ima. ngayak thengthalle waro bi yadi isa mani lemase aigi isa mangni khankrabani Kari. ningo lemagina he pokmina ba manawnu Kari haiba. mani lema nachina waron pumba tamna aka akum nai ba mioi mapu hona bada lekuni isa sidi baba, nachiga nanga gi nasek nanga na ai khoi bu so arang ba thwan maira oilam nachina haibadagi ipa la amadi langduna thamna mioi bagi pungbu arepa laibane la amase matik chade khalaki ipa nang ha thulubudo tukandagi lag amaga mu lorubane mahe kidi sempham mase mama ibe mata sinapam thu adu isa doina sinarki se loksel baba, babaga iche hi galamanse singba ngamgani haiba thasatre baba. nasega nangana mithoi mihenma ngamla pa mikup to ipa kidi laman sing basak jaro Ayah hujik kari haigadabago. Ai haipam khangdare. Ima, Ima, se paisillo se ima, sega. Ngasi ima isada pangmiri mateng ase. hojik sonthabagi matam pungning wakhan chawthokadam Ai ngamnaba honazarake. ima. Babana nasagi selse. Isana sizinaba yabagi ayaba pibirabani. Ningo. Aikoina Delhi da laikrabasu mani laimagi awar apadi aina khara mention bangam lani ima. Ningo laima. Ima, Ima ki bema. ima, Nahak matam padayay pa patawoy ko'y bema. ima. Ayah, kurum jari. Ay ko'y amuksat sa rukike. baba, iche, aikhoy amuk chatlukige. saluro Ima. Baba, ngasidi nachagi wahangi pakum pibidaba tawbigan. isai karamba wahang Aina piklingai. Isung imanabi zingi mamangda.
ꯑꯄꯣꯛꯄꯤ ꯏꯃꯥꯕꯨ ꯁꯛ ꯇꯥꯛꯆꯕ ꯉꯝꯈꯤꯗ꯭ꯔꯕ ꯃꯤꯀꯨꯞꯁꯤꯡꯗꯨꯗ ꯍꯪꯈꯤꯕ ꯋꯥꯍꯪ ꯄꯥꯏ ꯅꯤꯡꯉꯣꯟ ꯑꯩꯒꯤ ꯏꯃꯥ ꯀꯅꯥꯅꯣ? ꯏꯃꯥꯗꯣ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯕꯕꯥ? 마네 낭기 와항도기 빠꿈 이빠하는 마땀 쭉 뻗은 남친도나 탐비키 닝올레 마 이빠하기 나하오리ngay 윤바만 나우리게 기쁜 시에도 이빠 이후대 일학나키 궁강기 수팜 농팜 나있다고 분시오이거나 라봉아 꿈무라가 아따이 타법라 있다고는 이빠 이후가 마루파 이렇게 바바 마땀마도 나 타망아 따록대 이름나간 궁강길 람비도 샘나버기다 막 티가다를 말라키 아이게 유마도 마코이기 산에 유노파 모이키 아야나 마코이 빠코로이 전화팜 강드라바 레카 따라글라 바이부 나마는 미라이라키 타박로 실람다나 티가다라도는 나마부 부드나 짝키 나마기 콤랑 마요 놈들이 나항나 완타 깝두나 레이름바도 이빠하나 틱나르키 바바 이사기 레이저바 석비 뿌는 막 따신저가 느밀라도 다기 이빠 유탁바 또키 생나바마 야오나 낭따보 미에 모이나바 세임게 칸키 궁강기 라우인 콘 뿌는 막 토글랑나가 앙안 먹고시 콩철라먹이다 막 낭모 이 타는데 찌에나 꼴라가 임파는 메가 이 방락키 분시 콩철라도 힘막하디 낭 강라바나 들어 누비에도 까나 마크다이들 레이 빠콤제 비비요 바바 닝온 빠콤두디 이사기 콧들레이 크라바다이네 이빠기 부덕이 낭날라 포기바 프레임선바 포토도 나마기네 마도 이사기 나달레이라서는 간두나 이빠하나까지 수하이다보네 아두가 바바 후지 이마두도 웃비키바 마토우두디 마다 맘마기 분시 공로에 호이란번 하우직대 막 아또빠 사가이 막이 먹네 마사기다 막다 란탱나리비 아도금비 마마하마다 이까이 콩나범 톡다버렸네 바바 나 사우직 그이도 하이메노 바바 바기베마 나마부 뭉시비요 다용 바라시다 마마할리 싱리싱디 레람베야이 아도부 타붐 따라 나오 부드나 뽑비라비 이마디 아마 각단네 바바 낭무 따이봉 파월럭해도 시없는 거도 나나오만이 레이먹기서 호록팜 뛰나라버니나 많이 레이머세 낭기디 아마땅 아이러버 나나오니 나나오부 뭉시요 낭나 나나오부 뿔리버 뭉시벽이 랑라도 각타답게 간가노 이빠하나 아이게더버디 나마숭아시디 호기바 톡톡가야도 닝싱럼가니 마탐호에도 루이바 칸만 나이다나 싹럼가니 마도 마기 분신을 삐럽버짜이 탱네 바바 이빠수 루동나 사바 미오이바네 미오이바 모이르구나 이빠수 깝리 바바 닝원 라이하이바시디 라이상다 짜짜뚜나 쿠름누드라바수 이사기 타모이다 찌에나 쿠름바야바네 이빠이베마 바바 Hojik tabikre radio lila nungsibagi langla lila asida saktam langkibasing ningol leimagi khonjelda phairoijam da fini mani leimagi khonjelda takhelambam peni ibo sobui khonjelda ke singkhainganba yohenba tomamaite sanayaimagi khonjelda manuhar mayum harishor sharma ibhemangi khonjelda ahibam sakuntala amade thaurani malikagi khonjelda khetrimayum yafabi lila ase salai saktam langba kanglup hobam marak irom lekai ge
Lila kangmun sanaba radio lila ne. Lila asibu takpi tambiba Tonsam Priyobrata. Lila iba Bimon Chandra Mangangsha. Lila putakpa Sanjit Saikho.